CBSE na class 12 ki practical exam gi matam ahan ba tangka ki oina law thokre exam gi SOP semkhre Central Board of Secondary Education CBSE na coronavirus ki laichat manung da yei thokadra natraga cancel tawgadra haina ngangna duna leiringi cherakta class 12 ki board practical exam 2020-2021 gi ahan ba tangka ki matam lepkhre Board asina class 12 ki practical exam adu January 1 dagi February 9 phawba chatharagani CBSE na exam ki matam asi ko na khangalakani haina na khai sengna haiki Class 10 amadi 12 ki mahiroi singi exam ki matam gi matang da final notification ama board asina formen oina lauthokani adumoinamak CBSE na board examination asi yei thokpa natraga cancel tawbagi wafamdi leite haina yamna na khai sengna haiki Examination sing asigi damak board asina standard operating procedure SOP semkhre school punamakna board practical examination gi damak tonganba date sing thagadabani masi board na observer ama appoint tawgani board observer aduna practical amasung project evaluation sing yengsingani secondary education board na hai ing 2021 gi angan basarukta board exam pangthoknabagi damak sem sare exam sing asida India pumbada mahiroi lisingani ga kunma thoina saruk yagani exam sing asi matam sana ningthina pangthokadabani CBSE gi secretary Anurag Tripathi na class 10 amasung 12 ki board examination sing asi ing 2021 da pangthoklagani haiki CBSE na examination asi apiba matam da sab chana pangthoknaba thorang yathokle board asina athuba matam da exam sing gi evaluation gi thabak khoragani board exam sing pangthokpagi mapung phaba phibam palladuna theory exam sing gi matang da sab chana pankhide Laibak sida leiriba tongan ba organization singna coronavirus infection gi yenglaga board ki exam asi yaithoknaba demand tawduna lakhibani aduga topa pawmana Oxford ki COVID-19 vaccine changchat ta sada humdra gi changda virus tagi ngak thokpa ngamle United Kingdom gi Oxford University gi Jenner Institute na puthokpa amasung UK gi pharmaceutical company AstraZeneca na paksanna manufacture tawnaba thorang tawriba COVID-19 gi vaccine Sadox 1 and COVID-19 asi UK amasung Brazil da clinical changyeng chathabada changchatta chada humdra gi changda mathau tawi haina khangbangam khre hairi AstraZeneca gi warol amagi matungina code name da AZD 1222 kauba vaccine asi dose tangkhai ama hana kapa aduga tha ama leiraba matungda mapung phaba dose amaga kapa matamda chada maudra gi changda virus ngak thok pangami mapung phaba dose ani tha ama kanaraga kapa matamda chada humphuni thoi gi changda virus ngak thok pangami hairi tongan ba dose kapa gi mawung ani si punsilaga yengba matamda changchatta vaccine asina COVID-19 ngak thok pangam bagi chang asi chada humdra oi haina warol aduda haiki Dosing regimen ani maksida hakchang da thoidokna kaiba mata leite vaccine asi kapa matamda hakchang da yamna aruba phibam ohelakpa leite haina pharmaceutical company asina haiki Dosing regimen amada chada maudra ki changda mathau tawba thengnakiba amasung sangchatta chada humdra leiba asina maram oiduna AstraZeneca na emergency da si nanabagi damak natraga kharangan na approval PB nabagi damak regulatory authority singda application pisilagani hairi khara laira balebak singda vaccine phangana ba khongjang yangsin nabagi damak World Health Organization WHO dagi emergency da si nanabagi ayaba niragani hairi research tawbada thengnakiba siga iroinana punsi kya kanba ngamgadaba afaba vaccine ama leire haibadu tari yamna pukning singsileba mawngda dosing regimen asida dose tangkhai hana kapa vaccine asi chada maudra mathau tawba thengnaki masigi dosing regimen asi sinaba tarbadi hana tagi thorang tawba vaccine supply ga loinana mi kaya vaccine kapa yagani haina Oxford Vaccine Group ki director amasung Oxford Vaccine Trial gi chief investigator Professor Andrew Pollard na phongdoki ngaside khoina laisat asi thengnabada yamna maru oiba mai pakpa numit ama oiri vaccine gi mathau tawbagi chang amasung hakchang da kaiba pi dawa asina COVID-19 matik cha na ngak thokpa ngamgani amasung public health emergency asida khudakta ithil pi ngamgani haina AstraZeneca gi chief executive officer Pascal Soriot na haiki Regulatory approval ngairinge da Oxford vaccine asi leptana puthokpagi mawngda ing 2021 da dose billion ahum phawba puthoknaba company na khongjang yangsili haina AstraZeneca company na haiki company asina phongdokhiba matungina vaccine asi normal oina refrigerated condition da yamdrabada tha tarukti thamba amasung hana dagi leiriba haksel gi thorang makha da vaccine asi kapa yai hairi Oxford vaccine gi mathau ningthina tawbagi pawsi yamna nungaiba paw amani haina British Prime Minister Boris Johnson na phongdoki makha tana tekta kaidaba oinabagi damak check tawgadaba leiri adubu lagliba result sing asi yamna nungaiba amani haina Johnson na haiki
Health Secretary Matt Haycock na su yamna harauba phongdoloduna thorang punamak apanba amata yaudana makha chathaba ngamlagadi mathang thadagi vaccine thadokpa aduga mathang sahidana masing yamna thadokpa ngamlagani haina phongdokhi Oxford vaccine asi changjeng tawda volunteer lising kungi mathakta saruk yaki masigi manungda tangkhai di UK dani aduga ataina Brazil dani Vaccine dose ani kapa volunteer group singda COVID-19 narpa mi kunthra yauki aduga plebiswa kapa singi maraktana mi chama kasungna ama COVID-19 positive oirakhi hai Vaccine asi mapung phaba dose amamam tha ama kanaraga kapa matamdana sada humphuni thoigi changda virus nga thokpa aduga ahan bada dose tangkhai kaplaga tha amagi matungda mapung phaba dose ama kapa matamdana sada maudra gi changda mathau tawribasi karigino haibadu mayek sengri masigi matangda makha tana thijinba darkar tari haina expert singna haiki Vaccine asi UK amasung Brazil khakta natana khara saithokpa mongda India, Kenya, United States, Japan da su changyeng tawri sahi si loisilakpa phawdadi volunteer lising humpu yogani haina thajari aduga topa pawmana irang thong semjinaba machak sing thunglare ngasidagi semba hawgadawri upai leitabana mal puba gari sing turel khongnungda thauduna challi Manipur ki khwaidagi chawba National Highway number 37 da leiriba irang thong thasigi amata takhibadagi National Highway asi phawngaraktaba numit kulhumdoi ni sujin khraba matungda anobo thong sanabagi damak darkar oiba machaksing thunglakre ngasidagi thong semjinbagi thabak hauragani hairi maraksida thong semjin dabana matam sangna National Highway asida panduna leirakpa mal puba gari singna khudong thiba kya singna duna irang turel khongnungda thauduna turel asi lanthok sadari Presna phangba pawgi matungina tha sigi amada irang thong tattuna driver amagi punsi mangkhraba matungda thong asi nauna semjinnabagi damak Indian Army gi engineering wing na Technopol da sijinaramba thong ama phuktoktuna mafam asida pankhatnaba honakibani adubu thong pankhatnaba honabada darkar leiba machaksing yaudabana ngasi phawbu thong asi pankhatpa ngamdana leirakpani adubu thong asigi darkar leiba machaksing mafam asida yaurakre ngasidagi Indian Army gi engineering wing na thong pankhatpagi thabak hauragani thong asi pankhatpada yamdrabada numit nini dagi humni phawba changlaba yai hairi makatara mafam asidagi phangba pawgi matungina thong takhibana maram oiraga matam sanga lambi asida panduna leirakpa mal puba gari sing irang turel khongnungda thauthaduna turel asi lantuna chatnari hojik turel asigi sing imai tatharakpaga loinana driver singna khudong thiba singna duna chatli hairi turel khonungda thauduna mal puduna lakliba truck driver amana government ki maikai da pen da wafam thamladuna pause asida hai central government na matam sangna mirai duna laklaba national highway asi phagatna ba hona bada state government na pukning changdana tuminda leithokpa asi yamna pende thong tatkiba amasung sanglaba matam asida state asigi tangai phadaba polam sing puduna lakliba driver singna wana khangliba asigi matangda ngasi phawbuda government ki maikai dagi karigumba wafam mata phongdok taba amasung highway asi athu matamda semjinna bagidamak central government ki pukning singchintuna NISIDCL da pressure pibasu leite mahangna hai national highway asida leiriba thongsing ngasi phawba RCC bridge oina athu matamda sana ba wafam taksin bagi mahutta state asigi rajniti dal singna amana amada maral thangjinduna leiri Miyamna yadabadagi shakti paihan khidraba government aduna national highway asida leiriba thongsing asi saramdre hairabadi miyamna yabadagi hojik shakti pairiba government asina atenba matamgi manungda thong asi saduna credit lawbada kari akaiba leibage thong asi permanent structure oina athu matamda loisilagani haibagi mahutta hunaduna leiba asi miyamna pende Sahi kya semjin binaba lauduna lakaba national highway number 37 asi miyamna thajariba Manipur government na athuba matamda semjinduna miyamda khusinabirabadi driver sing amasung miyamna apenba phongdokani maduna tadana hana tawramdraba thabakni hojiksu tawroi haina leithoklabadi Manipur ki pukchak purakliba driver sing na lambi asida chatpa tokpa tabani hojik leiriba phibam asida national highway number 2 Imphal Dimapur lambi da amuk hanna chatpa haibasi lalhulup singi khayata driver singbu langsinba ka chapmani ing 2010 phawbuda Imphal Dimapur lambida India government ka wari sanariba lalhulup amana driver sing amadi gari gi mi singdagi sel khaiba pidraga driver hatpa amasung ot neibagi thabak kaya leptana satharakpana maram oiraga national highway number 37 asida chatpa horukpani adubu highway asi phagat hanaba kyarak hanna haijakhrabasu ngasi phawba kana amatana pukning changdana leiri haina sum hakna makhata na pendaba wafam thamlakhi aroibada Paubilai news reader ki video yengbiri bukhuding mapu thagachari